Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Ek Bharat Shrestha Bharat ki makhada Rajya sida thunglakiba Punjab University ki mihut kangbuga Mukhyamantri Nongthombam Biren Singha unakhre. Yumlo nariba Myanmar dagi Manipurda lanjet naragliba sing asi matam khara khaktagi oina lehengani hairi amasung Grihamantri Amit Sahana awang thangba Karnataki Bidar amasung Raichurda tongan basako tharangi project kaya sangakhre. एक भारत श्रेष्ठ भारत की मखादा राज्य से थुंगलखिबा पंजाब यूनिवर्सिटी की मिहुत कांगबु अमगा ngarang मुख्यमंत्री नोंगथोंबम बेरेन सिंह उनदुना वारी वताई सानखरे मखोई थासिगी कुनमरीदा राज्य से थुंगलखिबनी महिरोई निपु तरु अमसुंग फैकल्टी मेंबर मरी यावना तिमसिदा महिरोई नुपी अमसुंग नुपा कुलुमदोय यावरे मुख्यमंत्री सेक्रेटरी उनखिबा अदुदा श्री बिरेना प्रधानमंत्री नरेंद्र मोदी बु थागलदुना हाई श्री मोदी की लिचिंग मखादा लेबागसिबु अमत ओइन पुनसिनदुना राज्य खुदिमक अमग अमग नक्सिननब थमनब थौरांग कया पाइखली मांगना हाई प्रधानमंत्री नरेंद्र मोदी ना लेबागसिगी नहासिंग वारी वताई सानदुना लमदम की तोंगान वखलोन कयागी लौसिंग फंगन बंगमले मुख्यमंत्री ना म्यूट कांगबु अदुदा अवांग नोंपोगी तोंगान राज्य सिंग सुचतुना येंगनबगी वखलोन पीखी पंजाब यूनिवर्सिटी की म्यूट कांगबु सिंग अदुना मणिपुर यूनिवर्सिटी की मियोक मियानजा फजबबु हाइनिंगाई लेतना थागत फोंदोकलंखी मखोई थासिगी कुनिपांदा मणिपुर थादोकनी अमरोमदा केंद्र की मपाल थौरमसुंग शिक्षा राज्य मंत्री डॉक्टर राजकुमार रंजन सिंह एक भारत श्रेष्ठ भारत की मखादा युवा संगम की सरुगम ओइना सेंट्रल यूनिवर्सिटी पंजाब की महिरोई सिंह ngarang उनदुना वारी सानकरे सेंट्रल यूनिवर्सिटी पंजाब की नहा सिंह अदुबु मणिपुर यूनिवर्सिटी दा तराम ओपुगी थौरम अमसु पांगथोके थौरमदुदा मणिपुर यूनिवर्सिटी की वाइस चांसलर एन लोकेंद्रो सरुक याके इम्फाल वेस्ट डिस्ट्रिक्ट पुलिस ना ngarang motorcycle Imphal gi modified tawraba silencer hap gari nifumathoi detain tawduna thamlaga makhoi gi silencer sing adugi mahutta makhol haudaba silencer sing silankre modified silencer sing na noise pollution thoktuna miyamda nungaitaba thonbadagi thaurang asi paikhalakpani yumlo nariba Myanmar dagi Manipur da lanjenar liba sing asi matam khara khaktagi oina lehengani hairi ngarang rajya gi mantri sing gi kangbu amana Myanmar dagi lanjenaraktuna Holen 5 village da laiba Myanmar singi phibam jingsinkhre khongsada duda saruk yakiba rajya gi mantri letpau haukip na hai refugee sing asi sarkar na refugee gi saktakchi amamam piraga niyom amagi makhada lehengani makhoi matam chupa rajya sida lehenaba thaurang leite Myanmar da irang leitraba matungda halankhigani Housing Manipura lanjelaktuna saidang laga leiba Myanmar gi MP su oiriba thangsai haukip na makhoi gi morep ekhoi gi more paumida phongdoropugi matungina makhoi matam kharagi oina Manipura lanjelakpani Myanmar da irang pharakpa matamda hankhigani hairi tabiriba pawasi Akaswani Imphal dagini Grihamantri Amit Sahana awang thangba Karnataka ki Bidar amasung Raichurda tongan basako thorangi project kaya ngarang sangakre Grihamantri Amit Sahana lupa koti lising mari chani kulhumdogi project singi jatra hunki project sing asi ayambana thaknaba aphaba ising pinaba amasung ithei lokhongi kudong chaba fanganabaga mari leinai thoramaduda Sri Sahana hai kendra amasung rajya gi double engine sarkar na rajya sida chakot thorangi lamda khumang yangsinba thabak tawbangamle rajya sarkar na sothana leiriba lamdam singi sakot thorangi damak akhanaba lupa koti lising magek senpham kaithokle Mangna hai Maliam gi oina sel tungi phibam phaba leibak singi manungda Bharat asi taramathoi suba thakta leramba adu ngasidi manga suba thakta haigat pangamle Bharat na nei Delhi da sathaba nupi gi World Boxing Championship ta sanagi takaman mari lawre Tokyo Olympic ki bronze medalist Lavlina Borgohaina sanagi takaman lawduna medal tally da takaman ma hapsin mangamkre kilogram 100 gi category da Lavlina Borgohaina Australia gi Kaithlin Parker bu manga ani da maiti ba piki hanana Bharat ki Nikhat Jarinna Vietnam gi Nguyen Thi Tambu maiti ba piduna sanagi takman lawki Ningthoukhongjam amasung Sawiri Buran su sanagi takman amamam lawki Rashtrapati Draupadi Murmu numit nini gi khongjata West Bengal da ngasi thunglagani Rashtrapati na Kolkata ki Netaji Bhavan da chatuna Netaji Subhash Chandra Bose da ikai khumnab utkani Srimati Murmu na Jorasan ko Thakur Bari da leiba Rabindranath Tagore gi yumda chatuna Gurudev Rabindranath Tagore gi mafamda ikai khumnab utkani Kolkata gi Netaji Indoor Stadium da pangthokpa mahakpu okpugi thoramdasu Rashtrapati na saruk yagani
hayeng Rashtrapatina Belarmat chatkani ngasi phongba pause singi maroiba pausingi damak haujik Shalini Wahengbam leire Shalini Thagachari Suni ngasi Manipur da phongba pauche singda maru oina phongnariba pausingdi rajyagi mantri singi kangbu amana Holenfai da refugee camp sanaba yengsinkhiba Kangpokpida class 12 ki maheroi ama hatlambagi pau Rahul Gandhi bu disqualify tawbagi mayokta MPCC na changsinkhiba khongjang amadi khongjomda chemical season aduna sungba yungang factory thugaikhibagi pauna oiri Mantri ahumna luchingba kangbu amana Myanmar dagi lakhiba refugee sing unakhibagi pau Ichel Express amasung Sangai Express Manipuri gi ahanba lamai gi ahanba pau oiri Pau asi poknafam Naharol gi thaudang People's Chronicle amasung Huyanlan pau dasu tongan ba headline oina phongli Kangpokpida class 12 ki maheroi ama nongmaina kapagi mayokta miyamna changsinkhiba khongjanggi pauna Huyanlan pau Ichel Express Naharol gi thaudang Sangai Express English amasung Morning Bell gi ahanba lamai da phongli Rahul Gandhi bu disqualify tawkhibagi mayokta MPCC gi worker singna khongjang changsinkhibagi pau asi tongan ba headline da Sanalaipak Huyanlan pau Ireibak Sangai Express Manipuri poknafam Naharol gi thaudang People's Chronicles da phongli Amaromda khongjomda chemical yauba yungang factory thugaikhibagi pau asisu ayamba pauche singda ayamba phongba thingnare Sanalaipak pauchegi ahanba lamaigi ahanba pau asi Langol da leiba sangaigi ani subayum khul oina miyoi khara da pithoklamle haiba headline asina oiri aduga pauche asimaki ani suba pau asi Jiribam da leiba Manipur gi amatta ngairaba tea estate maming tangaire estate oiramba lam mongbung amadi moljol khulsingda yenthokre haiba headline asina oiri Senapati da phongba pauche Hills Hornbill Express da Morbungda mioi ama halamle yaningda ba phongdokre haiba headline na pau oiri Aduga pau asima Churachandpur da phongba Manipur Express amada Manipur Express da manaba headline da phongli Suni Thagachari Shalini aroibada maroiba pau amuk एक भारत श्रेष्ठ भारत की मखादा राज्य से थुंगलकिबा पंजाब यूनिवर्सिटी की मिहुत कांगबुगा मुख्यमंत्री नोंगथोंबम बिरेन सिंगा उनखरे युमलोनरिबा म्यांमारदा मणिपुरदा लांजेनरकलिबसिंग असि मतम खरा खक्तगी ओइना लेहनगनी हाइरि अमसुंग गृहमंत्री अमित शाहना अवांग थंगबा कर्नाटक की बिदर अमसुंग रायचूरदा तोंगान बसाखु थौरांगी प्रोजेक्ट कया संगाखरे पाउलोइजरे